mayam pumnamakku ahanbamakta channel asigi maikaidagi taramna oksari ngasisu mayamgidamakta Hollywood movie amagi explanation puduna laksari film asigi mamingdi Bloodthirst kawi film asi action horror amadi science fiction category ta puthokpa film ni director na Michael Shue na oiki film asigi wari asibu ibikhibana Massimiliano Sarki amadi Adrian Milnes na ikiba wari ni release tawkhibana October 2023 da tawki khare mayam film asigi explanation haujarage film asigi ahoba sinda ben ama thauba uhalli ben asida makhoi mapan tungduna khungang amada chatli makhoi mapan asi team amani khungang aduda project ama sagatna ba chatli bani makhoi sing asigi marakta khara ahan oiraba nupi ama su yauri mahak asi makhoi di tinggi head ni tawgadawri ba thabak khudingmak nupi asi order da tawgadawri bani aduga magi manakta phamdi ba nupi asina assistant oirammi head asigi aruba thabak khudingmak mahak na loina pangthoklami magi mamingna nina kawi film asigi lead role lauriba misak ama suni nina matam koina company asida thabak tawduna lagli matam khara masagi anabana maram oiraga thabak lagludre magi suti matam loibadagi anauba project asigi damak punna lagli bani khungang adu yaurabagi tungda head nupi aduna team sing aduda advice pirammi makoi gi project asi karino haibudu mayam su taba nungaina ba hapsaramge khungang asida asauba mall haibadi market ki building sagadawri bani mall asi yamna phajaba mayamna pamnaba mall ama oinabagi damak team worker sing aduda advice piramni bani team worker sing aduna di project asi fail oigani haina khanaki maramdi makoina sagadawri ba mall asi gi mafam se yamna phattaba mafam ama oirami but bread yamna leiba tamnaba mafam ama su oibana success oigani haibasi thajaramte wari asigi makha tarakpada makoi khungang adugi hotel amada thunglare hotel adudagi mi mari tholaktuna makoi bu welcome tawbirami makoi mari asi ani amana matai manauni hotel asigi mapuni amana chak thongnaba pujari ni aduga amana reception ni asumna hotel asigi room singi so piraduna magi potchai pusinaduna ngaihak potha nakhi asumna ngaihak potha rabagi tungda makoi loina room amada punsinduna project asigi matangda wa khanarami nakan amadana hotel adugi kitchen da pujari aduna thong loliba adu uhalai tanja asida sak thongnaba gas loithokre nupa adusu gas laurunaba car ama thauduna gas yonpham city da chatpa hauki khara thoroklabagi tungda gari adu khanhaudana tayar ama puncture oirakhi nupa aduna gari tawrabunu haina gari adutagi kumtharaga yengbada ubak ama da yopi marang kaina yauba amana tayar adu thindappo oiramki pujari tayar adudagi ubak adu phaktoknaba kana honaringai jungle manung adudagi akiba phauna laurokpa khonjal ama tarakhi pujari aduna hai karino taribo khonjel sidi haina tumin leptuna ngaihak yengduna lerammi adudagi khonjel ado khongul liba horakhi kanagumba awaba tabadagi kanbinaba laurokpo oirambasu yai khanna asomna jungle manung aduta khara laklaga mafam khuding tara tingduna leiba thengnare pujari aduna amuk khanki mioi kharana safa naba tawram libra natraga mafam asida mi ha naba langthak libra haina tarasing adubu naladuna yengki pujari nupa asisu masada singnaba akiba phawrabani tanja asida kanano masak khangdaba amana pujari gi lukhamda akanbu posak amana thomduna wanthahankre nakan amadana project adu karamba mawongda sasigi haina makhoi ki team sing aduna magi apamba sing phongdokna duna tanarami makhoi gi head nupi aduna makha tarei aikoina sagadawriba mall asi atai mafamdagi hena phajaba mayamna pamnaba ama ohengadabani mall asi laibak sinba thungna khanghanaba advertise tawgadabani masina khungang asida customer lakpasu hengani masita sunatana khungang asida yum hongduna laknabasu yarakadawribani haina hairami asumna makhoi gi meeting adu loiraduna chak chanaba dining room da changchinduna phamnarami somdana chana thaknaba puthoknaba haiduna staff nupi aduna kitchen da sangakpada gas lawba chatkhiba pujari adu hauji phawba halaklamdri upai leitrabani na pujari aduna semduna thamnamba khara adu puthoktuna pijarami maraksida makhoi gi tinggi maraktagi Jonas kaubanupa amana nina da hairami aikoina sagadawriba mall asigi akoibada leiriba lamsing asisu aikoina hongna lawba yarani lammapu singasu ai wari sarabani masina aikoigi business hena tawba nungaigadawribani asumna haina ringai head aduna mayam amuk punsinnaba hairami aduga amuk makhoi discussion adu makha taana khanarami nina na hairi aikoigi project asigi damak lam lausinbada lau singu tawduna hingjaba nupa amagisu yauba male
ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯍꯥꯏ ꯃꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯤꯊꯣꯛꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯅꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯒꯤ ꯃꯔꯝꯗꯗꯤ ꯍꯥꯟꯅꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯂꯝ ꯑꯗꯨ ꯂꯧꯅꯕ ꯆꯦ ꯆꯥꯡꯗꯁꯨ ꯅꯪꯒꯤ ꯁꯣꯏ ꯇꯧꯕ ꯌꯥꯎꯔꯤꯗꯨꯅꯤ ꯅꯤꯅꯥꯅ ꯏꯉꯛ ꯉꯛꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯂꯧꯅꯕꯒꯤ ꯆꯦ ꯆꯥꯡ ꯑꯃꯠꯇꯁꯨ ꯁꯥꯏꯟ ꯇꯧꯈꯤꯕ ꯂꯩꯇꯦꯅ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯖꯣꯅꯁ ꯅꯤꯅꯥꯗ ꯌꯥꯝ ꯁꯥꯎꯔꯗꯨꯅ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯛꯂꯝꯃꯤ ꯅꯪꯅ ꯀꯥꯎꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯃꯄꯥꯟꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯗ꯭ꯔꯤꯡ ꯇꯧꯔꯒ ꯇꯨꯝꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯥꯗꯒꯤ ꯑꯊꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯕꯥꯛ ꯐꯥꯎꯅ ꯊꯤꯜꯂꯝꯃꯤ नुपा असिसु मफम अदुदा अदुमक सीखी अदुदगी असीब नुपा असिगे मनाक्ता मसक ममाई उत्तबा माबु हातलिबा मिसक अदुना नोंदुम अचौबा अमा पाइखत्तुना माकोक्ता सुदतलमी सीरबा हक्चांग अदुबु फी अमना योमसेंदुना इसिंगदा थादरमी हौजिक मिहात्पा असि कनानो करिगिदमक हातलिबनो हाइबा खंगबा ngamdri wari asige makhada soidana khanglakani loiba phau tabiyu asumna nupa asi hatkrabagi matung Jonasna marks yawba fizol ama setuna makoigi tingni manakta sangsenduna noknabani haiduna joker tawrami mafam aduda leiriba mi sing adu amata nokpiramdi magi mawong adu urabasu project asige kok thadaringai magi jokes amata sanglamdi Jonas makoida magi jokes aduda ngahakta oirabasu potha hange haina tawjarubani mi amata nolaktaba reaction piraktaba aduda Jonas sauraduna thoklami aduga mathanta room amada nungaitana phamlaga leirami Jonas wakhal nungai khidre khangbadagi head nupi adu Jonas ki manakta changchenduna thauna hapirami Jonas na makha tari aina makhoigi wakhal nungainaba tawbiraga kanasu aibo harau harau singthabidi haina nungaitana phongdok charami head nupi aduna amuk hairakhi nang karisu nungaitaba khanganu aikhoigi project asi hayengdagi haugadawribani karamna hausige haiduna matha sanabaduda nangonda focus piba ngamdaba oiramgani matungsu leirisini haina angang masa ama thembagum thembirami nakan amadana nina amadi magi tim nupa amaga wari saduna satpa uhalli nina gi maithongda harau nungaibagi mami amata taba ude nina na mamanab nupa aduda hairammi aina lamlauna bada sign tawi hairibasi aidi tawkhiba leiti aduga Jonas na hairibasi karino haina hanglami mamanaba aduna nangna sign tawdrabadi kanana no sign tawribase nang saraga tawribaja la haina khumlami nina na amu lammapu aduda lamgi paisa se pibi gadabani makhoina hauji phau pibi drise karigino mina waram gadabado makhoi karisu khandabra hairammi mamanaba aduna karino nanga hairibase lammapu adudi lamlauna raba matung numit nini humni subaga thauri yalaga sikre ma sikre haibase hauji phau nang khanglamdriba haina hairami nina wahi asi tabada yamna ngakpa phaurammi farmer nupa asi sikre haiba tabada ma di sikre haibasi khangdribani asumna pung khara haukrabagi matung makhoi gi tim jungle manungda koiba chanabagi damak sem sarami mafam sing adu khangdoknaba aduga masa masa na pairiba phone sing adusu loinamak lausilami makhoi gi thabak sing asida hena pukning changnaba mobile sing adu box amada hapchenduna makhoi gi leifamda thanamlaga jungle manungda changba haukhre mafam aduda leiba akoiba sing khangdoknaba adudagi makhoina chatpada wadanaba game masa masa su sanarami asumna nakan amadana masa khangdaba mihatpa adu makhoi gi leramba hotel aduda yausilakle nasai makhoina thanamba mobile yaw box adu bag amada hapchilami aduga manak aduda Jonas na upamba teddy bears ki makok adusu mihatpa aduna upchinkhre haujuk hotel aduda staff nupi masan khakta ngai haure masu mi atai sing adu koiba sakhi haibasi khangdabana ka khudin changduna mi amata udriba sikaigino haina yengjarami akonbada kitchen lomda lakpada mamal yamna tangba device ama kaiduna makhada taba thengnare kanagi potno sibo kanana thugairamni bano haina pakhatpa phauraduna device adubu lokhalami tanja asida kitchen asigi maning thangba romdagi thong adu tapna tapna hangdorai aduga mask uppa mi hatpa nupa adu changlai nupi adu sunupa adu ubada panthaba tawdana kitchen aduda leramba thang suri ama paikhattuna mi hatpa nupa aduda langkhi mi hatpa nupa asigi mamita yungkhi adubu kaisomdi tawkhide asumna makhoi ani ngaihak muknaramlaga nupi asi mafam si thadoktuna chenba hauki adudagi mi hatpa nupa asina paiba singjang aduna nupi asida langkhi laibak phabadagi palhaudre adudagi amuk kitchen gi khang paiduna langbada lukhamda panduna nupi asi wanthaduna leimaida takhre
खुदक अदुदा मिहात्पा नुपा असिना संगसिल्लगा नुपी असिसु मिहात थिना हातोखे नाकन अमदना जंगल द कोइबा चखिबा कांगु अदु मफम अमदा पुलप पुना पथारमी गाहक पथारबगी तुंगदा मखोय सिंगी मरक्तगी मी अमना निनादा नंग थौरी असि यालगा असोम वांगमदा लानबा हौरो हाइरक्लमी निना यानिंगदबा फौरमी अदुबु मखोय मयामगी खल्लगा अकीबना तुंगदा थमलगा थौना लैना लानगनि हाइना सेम सादुना लैरे तंजा असिदा जोनसना निनादा करेम कथाइना दुना हंथबा वांगां कया nganglami मादी कुइना नादुना लैरुबना फगलकपता सुंगाइरी मपांगलसु अमता यावरमोय सिबु माना लानबा ngamgdra हाइना नोकना बिरमी अदुदगी निना यामना सावरदुना मथंता होटेल अदुदा हल्लगा लाक्ले होटेल अदु यावरक्लबगी तुंगदा जोनास की रूमदा लोना चंगदुना मागी लैपटॉप अदु हांदोक्तुना येंगलमी आइना साइन तौई हाइरी सिबु माना करी करी हुरान लोना थबक तौरबनो हाइना चेक तौरमी लैपटॉप अदुदा यारोंबा फाइल सिंग उबदा निना लोइना खंगबा ngamle जोनासना आइगी साइन सारगा अरोनबा थबक तौरे मसिता सुनतना फार्मर अदुगी लमसु पैसा पिकना पीगे हाइबना मरम ओइरगा थौरी यालगा सीखिबनी निना लैपटॉप अदुदा यारोंबा अरोनबा फाइल सिंग अदु पेन ड्राइव ता लोइना कॉपी तौसिलामी असुमना नायहाक लैरबगी तुंगदा जंगलदा लैहौरिबा सिंगसु लोइनामक होटेल अदुदा यावरक्ले मखोइना यावरकपगा फोन थनंबा अदु येंगलमी फोन दि लैरमद्रे नसाई मिहातबा अदुना पुखराबनिना फोन मांगरे हाइदुना नुंगाइनरमदे कनामकनबु हुरान खिरबनो मफम असिदा अतोपा मी अमतसु लैबनाते हाइना चरांगनरमी अदुदगी मखोइगी वखल नुंगाइतबा फनबा हाइदुना पार्टी अमा सिलमी मखोइना सा थक्तुना लैरिङै निना लाक्तुना मागा लुना लैमिनबा ममानबा अमगा कौरमी वारी अमता सासी हाइना अदुदगी मखोइ अहुम रूमदा चंगसिलमी निना पेन ड्राइव पुथोक्तुना जोनास की अरोनबा पुमनमक खंगहलमी मखोइना पाइखलिबा प्रोजेक्ट असि कंपनी अचौबा लाकनी हाइना थवाई हक्चांग यावना तौरिबनी अदुबु मसि पुमनमकसे जोनासना अतोप खुनेक अमदगी अचौबा कंपनी सिंगदो लाक्लरोय माना लंबी लोइना थिंगरे अदुगा मागी फैमिली का पुन्ना दुबई दा तोलोब चाउना पीदुना लैगदौरे अखोइना तौरिबा थबक थौरम असिदा अतोपा कांगु अमना मांगहन ताकहनबा सिनबदा माना मतेक चाउना पांगे हाइना मखोइ अनिदसु खंगहलमी नाकन अमदना फोन थीनबा नुपी अदुना मखोइगी होटेल गी मीसो अमता उदे कदाई लैखरबनो हाइना कोइथि थीरदुना किचन लोमदा लाक्लमी किचन असिदसु कनामता लैरमद्रे किचन मनुंगदा चंगसिलक्पदा इ ngakta चाइरगा लैबा थेंगनरमी करी मतौनो तौरिबसे हाइना फ्रिज अदु हांगदोक्तुना येंगलमी फ्रिज मनुंग अदुदा होटेल अदुगी नुपी सीदुना यावरगा लैरमी मदु उरुबदगी किमंदुना लावरगा चेंथोरकपदा मिहातपा नुपा अदु अमुक थोलक्तुना नुंथंग अमना मकोकता थोमलमी नुपी अदुसु लैमाइदा तारामी अमुक नंफुदा ngamda हौगलाई अदुदसु मसिंग खंगदना पंगथोक्ता थोमगा हाथ्रे नुपी असि इना का अदु सिनबा थुंगना चाइखि हौजिक निना जोनास की मनाक्ता लाक्तुना वारी अमा सासी अखोइनि खक्ता हाइरमी जोनास वखल अमा खल्लदुना हराउना होय याय हाइदुना का अमदा मखोइ अनि खक चंगसनखि अदुदगी निनाना हाइरक्लमी हौजिकति नंगी अरोनबु पुमनमक खंगले नंग अखोइ मयाम सिबु अपंगबनी हाइना खल्लिबदो हौजिकति नंग चेनबा याररोय आइना पेन ड्राइव असिदा नंगी अरोनबा पुमनमक लैपटॉप तगी कॉपी तौरबनी मसी अखोइगी बोस्ता येंगहलबदी नंगबु मतिक चाबा सेरक पिहनगनी हाइरमी जोनासना मखा तारई अपंगबी पंगनुने नंगिसु आइना दुबईदा थबक अमा पिहलगे तोलोब अचौबा खल्लगा पेन ड्राइव तो आइंगोंदा पिरओ हाइना हाइरमी निनाना अमुक नंगी अदुगुंबा वाहैदा आइना पंगथगदबा नते हाइरमलगा का अदुदगी थोखि मपानदना जोनास का पुलंबा ममानबा अदुगी मनाक्ता मिहातपा अदु अफबा मखलगी खुलाई अमा पाइदुना चंगसिलाई जोनास की ममानबना जोनासना मार्क्स उप्लगा छानरिनी हाइना जोनास खाइरनु हाइना नोक्सिलमी असुम खुलाई अदुना कटलगे मतागुम नक्सिलाई मसिदसु फागिनी हाइना नोक्सिलमी जोनास मक्ति नतबनिना नुपा अदो खुलाई अदुना मचेत कथलमी नुपा असि मतोय तोइनबा लेप्तना मागी मेचिन अदुना कथलमी मनाक अदुदा लैरंबा हनुबी वाकर अमसु उबदगी लावरगा मफम अदुदगी थादोक्तुना चेनखि तंजा असिदा अमु मखोइगी हेड नुपी अदु चाकलामी चाक चारुगे हाइना मागी रूमदगी मपान थोगलाई किचन लोमदा सटके हाइना मराइबक थीरिबसु मिहातपा अदु थेंगनरे हेड नुपी अदुगी मंगकता थौरी थुदुना फ्लैग पोस्टा यांखत्तुना थमख्रे हेड नुपी अदु खनाउदा थौरी लाक्सिलगा फासी तौबगी मवोंगदा यालबनिना कोइलाउ लौरमी खोंजेल अदु ताबदगी मफम अदुदा लैरिबा अतैसु मपानदा लोइना चेंथोरकले अदुदगी मिहातपा नुपा अदु उबदा हेड नुपी अदु कनबगी वखल काउख्रे मिहातपा नुपा अदुदा याम कीना मुन्ना येंगनरमी अदुदगी मागी थवाई हिंगनबनी हाइना चेनबा हौखि हौजिकति मखोइ तोंगान लोइना तानख्रे जोनासना चेलकलिबा माइकै असिदनी तरा मयाम तिंगलगा लैबदो जोनासति खंगदबनिना कन्ना चेलकले तरा तिंगफम अदु यौबदा जोनास पल्लगा पाइथोकलगा तारमी
makok masa loina soklami maraibaktasu sangna tarana khairami Jonas masada sokpa khangdaba makai amuk haugatlaga chelakle adudagi turen mapal amada tarare ninasu mafam asida hana yauduna leiramme mihatpa asisu makhoi tamna sangsilami turen mapan aduda plastic bottle na saba bot masa amasu leiramme bot masa adu makhoi anina isingda puthaduna tongkhatlami Jonas na ninada nangna paikhiba pen drive tu aingonda piro hairami ninasu tanja asida pen drive asina kaidauru doino haina pithokre Jonas ti mabuk phatabanina pen drive phanglabasu ninabu sihaurasunu matagum isingda kautharami nina isingda takhibada Jonas bot ado balance puba ngamdabadagi masu bot ka punna isingda lupminnakhi nakan amadana hotel da ninagi mamanabi amadi makhoi khara leihobadu mihatpa aduna laktuna attack tawba horami ninagi mamanabigi masam paiduna manga katnaba tawrami ninagi mamanabina kati ama tarambadu khungatlaga mihatpa aduna pairi basam adu kakhtlaga nanthok haure asumna makhoi gi thawai hingnabani haiduna khawang question chena duna lotnarami Jonasu hanubi amagi manakta laktuna makokta soklibadu phothalami hanubi aduna hairai mihatpa nupa asi atai kanasu oiramloi matam amada ekhoiga punna thabak suminaramba aigi imanaba ama mapuna thabaktagi tanthokhi madugi nupa du soidana oirangbani haina hairami Jonas hanubi gi wadu tabada yamna kiba phawrami aduga asumna hairami mihatpa adu nangi marup oiradi nanga manaraga hatpo oirangbani aisu mafam asida nangna panthallibo oirangbani hairaga Jonas prap mafam adu thadoktuna chenthorei mapanda gari macha ama leiramba thengakhi gari ado thauba hauki hanubi adusu Jonas ki matung tanaduna hairami nangna khallibadu onare mihatpadu laklasu aina hairabadi ma karisu tauroi ngaikho haina gari macha adu yanaduna soro singba phau thadoklamde Jonas hanubi adugi wakhal amata tawdana magi thokpa gari adu kana thauki hanubi adusu adum tahaure adudagi mihatpa nupa adu leptuna laibadu hanubi aduna ure kirap tawraduna manata tapna sangsilami nangbu thabaktagi lauthokpiganu haina matamduda aina kana haijabani nangbu aiga punna thabak tawminnakhiba imanabadu natrani hairaduna mamaido ubliba marks adu lauthokuna yenglami mihatpa adugi mamai adu ubada hanubi yamna ngakna pakhatna yenglami hanubi asina khalluriba misak adu oiramdre mihatpa aduna pairiba thangol aduna hanubi asigi lawaida yongki khodak aduda hanubi asisu siki Jonas su gari masa adu kana thauduna lai hanana mihatpa asina mafam khuding lang thaktuna thamkhibana Jonas su lang aduda thuduna sathiba accident ama thoki Jonas turel gi isingda tasankhre hinglibra sikhrabra khangdri somdana nina amati magi hinghoriba tim hotel da pulap punduna karino tawribase haina kupna khanaram makhoina asom hotel manung asida thirakpada I tairaban newspaper ama thenarami newspaper asida farmer sikhibagi paw yawba adu thenarami paw aduda farmer asigi machanupa ama lei haibasu thenare masidagi mihatpase farmer gi machanupa mapagi laman khumbani haibase ninana amadi hinghoriba mi singna khanglami adudagi makhoi loina makuta khulai amam paiduna khungang adu thadoknaba lakpa hauki khara laklabagi tungda mihatpa nupa adu makhoi gi mamangda tholakle adudagi makhoi kibana punna lakminarakpado tongan tanarami haujik lemhaurise makhoi marini ani tongan takre asumna ninagi mamanabiga hanubaga jangal aduda chelaklami khara chelaklaga khongda sapnaba jot ki trap amana ninagi mamanabigi makhongda chapki mamanabi adu lengba yakhide mihatpa adusu asum naksilai mamanabi aduna pairamba khulai aduna mihatpa adugi mamitta thenki tanja asida makhongda chapliba trap adu lauthokuna nantho haure nakan amadana ninaga nupa amaga jot ki thaurida ching amadagi amada lana batawrami makhoi ani thaurang loiraduna jot ki thauri aduda thuraga chen thaba horaklami tangkhai chalakpada makhoina yaugadaba mafam aduda apako ubak amada machin tumba yauba lang thakuna thanamba adu nupa aduna ure adudagi nupa asina ninabu tasengna nungsijabanina ninana sigadaw saruk magidamak ai oina sirage ma hingjahora sunu haina manangan onthokuna ninada thingadabdo mangonda thilhallaga ninabu kanbiramle ninadi wakhal mangduna leire haujik hanuba amadi mamanabi makhoi ani gi leifamda mihatpa adu laktuna attack tawrami mihatpa nupa aduna hanuba nupa adubu makhongda pairaga thongnaw mapanda langthoki aduga drill ama paiduna nupi adugi mamit hutnaba kan honarami hanuba nupa adusu panthaba tawdana gas spray ama puraktuna mihatpa nupa adugi mamaida kapsillaga mai tharami adubu athaba marks oibana karisu tawba ngamlamte mihatpa adu chakliba marks yawba makok adu isingda lupsenduna mai muthalami adudagi mihatpa nupa aduna mafam aduda leiramba jot ki tamanba adu paikhatuna makhoi anida thinge tawringai nina laktuna brisana mihatpa adugi mangak kaktuna masaga makoka tongan tahanki
ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯖꯣꯅꯁꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯅꯤꯅꯥꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯆꯠꯂꯤꯉꯩ ꯖꯣꯅꯁ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯇꯨꯔꯦꯟꯗ ꯊꯣꯝꯊꯔꯝꯃꯤ ꯖꯣꯅꯥꯁꯅ ꯈꯜꯂꯤ ꯅꯤꯅꯥꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯩ ꯈꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡꯗ ꯐꯥꯏꯠ ꯇꯧꯅꯈꯤ ꯅꯤꯅꯥꯅ ꯖꯣꯅꯁꯀꯤ ꯃꯀꯣꯛꯇ ꯄꯥꯏꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯇꯪꯈꯥꯏ ꯐꯥꯛꯇꯣꯛꯂꯒ ꯍꯥꯠꯈꯤ ꯍꯥꯟꯅꯗꯒꯤ ꯖꯣꯅꯁꯀꯤ ꯃꯀꯣꯛꯇ ꯁꯣꯛꯄꯒꯤ ꯐꯣꯠꯈꯤꯕꯒꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯤꯅꯥꯅ ꯂꯥꯏꯅ ꯐꯛꯄ ꯉꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯈ꯭ꯔꯦ ꯅꯤꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯔꯒꯗꯤ ꯂꯝ ꯂꯧꯕ ꯃꯇꯝꯗ ꯂꯝ ꯑꯗꯨꯒꯤ ꯃꯄꯨꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯝꯂꯕꯗꯤ ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏ ꯁꯤꯔꯤꯕꯁꯤꯡꯁꯦ ꯑꯃꯠꯇ ꯁꯤꯔꯝꯂꯣꯏ ꯍꯥꯏꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭रे ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈ꯭रे ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ